Kurumjari ISTV ki paumi yang tabiri basing taram nokjari masigi moro ko pauda Indio Myanmar border fencing warushan laitringida Manipur ki lamda Myanmar ki official kayana una sambal khajalagle was a pau sadon pijari Indo Myanmar border fencing ki warushan purakringida Manipur ki lam Howland phagi mafam kharada Myanmar ki official singna una nongna sambal khajalagle amromda CPI ki kangbu amana Indo Myanmar border fencing ki phibam yengshin khai fencing khab ki thabak khudata leptrabadi miyam ki ihau lakni haina CPI Manipur state ki ICC ki secretary L Sotin Kumar na haikre border fencing yengshin ki khongsat adada Manipur state council Bharat Communist Party CPI ki Women's Front Students Front AISF Mori Local Council CPI ki Musing Sarugya ki border fencing asna maram oiduna ward number manga Muslim singi lepham odi mafam amadi Tamil sina lebi mafam amadi Mahalakshmi ki mandir ase lokshin ki bayab ki phibam daleri maite council mori amadi Tamil sangam ki kangbu nasu fencing khab ki thabak masi matang da pian da phongdoraki Howland Pai village border da Myanmar ki official kyana una sambal nongna kharak pasida village lalhung na pen da phongdoki anauba khabane se ngarang na khabane to jangsil ladi moi adum hek kapgane hai koi de sibai le so hojik su lai bane pakal le lumar le masi matang da kano party ama dum party am la khreba masi bilar gi matang da adubo hojik phaw arit ba tang ka ba ma asing ba madi government pukhatre hojik phaw ko ado ai koi na kaya mu hairasu mapuna thausadari de koi kai to Comrade Sotin Kumar na fencing khaba letnaba tongan malup kayana dabi tawni serakta sambal kharakpa se CPI na pende border fencing gi wafam se parliament ta CPI na pukhat khabani Manipur sarkar na thuba matamda miyam gi apam gi matungna thabak lokhatpana afaba khongthang oigin haki ekoi gi border oi riba sakta mayam se munna khangba adu lena Manipur gi aseng macha Manipuri macha mana ekoi gi lit to hunbiba madugi Pami, ekoi Manipur ki lam kaya ma mang ba yabagi mi paina ba kaya poli bese masida Bharat sarkar na state sarkar na tumin le thuk patara badi yamna sathi ba jun taraga ni pandagi na sathi ba ihu kaya ma madu soidana tholuk pa yabagi adumba tanja lakani maramaduna state sarkar na yamna seriously masi lobum thoi adu loina na ekoi gi kanogi maroina koi Bharat sarkar na koi border gi issue se masi yam ningthina paikatana asde yam tung koina santi oina koi solution of porna ba wanabam thoi haider communist party gi maikei dagi appeal tawjari Thangang village da laiba long pari singi phau pambi sing utong sapna kumsi sahi phau lopangam loidori Masida mari lenaba Manipur sarkar gi miu singna miyeng changbiu haina khunja singna phongdoragli loinana khulasida warapa kaya su mayok nari hiramasgi matangda report ama Imphal dagi kilometer kuntra kare hen chatlaga laiba lamlai kendra gi manung da lairiba thayong village da kumsi sahidi phau pambi singda utong satpana maram oiduna phau lokpa ngamloidori paumiti mamana mafam adu da chaluba matamda nongren bazar dagi hauraga khulasi ta ba phauda lambi phattaba kya thengnarke loinana lambi sida chaka mari panba gari ani thaina bayade khulasi da komjati na khundaduna miyoli sing amagi matakta lairi khunja sing gi maru iba sinpamdi lauba amadi atai manama sing mahimarong thabane Manipur gi miyamna thayong gi kihom haina su khangnaduna kihom puthokpada maming chaliba khullamani khunja singna kihom 4 lakh manga horticulture department da yonana ba haibidasu department na handakta yaba pikre masida khunja sing income khar di lakh pa yai haina thajanari nakalamrom da lambi fattaba amadi passenger gari ichen chen da banamar moiduna lalolitik tawbada khunja sing awaba kaya thengnari khulasida thaknana ba ising phangdri mai gi awaba kaya thengnari loinana mafam masida private school amadi government junior school amamam lairi masida angang sing school kanari khulasida tourist spot oibiya ba mafam su lairi sarkarna miyang changlabadi state asigi revenue la anbiyaba mafam oina sengbat pa yagani haina su thajanari hauji khunja singna awaba kaya mayokna riba sida mari lena ba lamlai kendra gi mute amadi sarkar gi concern authority na mateng pangbiyo haina khulasigi khunja singna pawmi singda phungdorke lambi na waba ga mai na waba ga ising na waba ga thayong gi bagi asigi thayong gi lamse ahan bai khoina khunba makai di utong loi na kap khre masi tanur ga su yadre sarkar da khoi haiding badi asigumba si tanan aduga kari kumba utong si mathang de khoi khun magan utong kap tana ba hita lang thak se khoi darkar oi brai bi si khanan ningne o thok to lak thar ga di sa da bi ya da bi na kormen gi sing ahong atang khra khoi ba khungang da nu si bi na ba khara yen bi ba
mateng tawbiba aibasi darkar yam oyi khoida ISTV Paugidamak Boya Ningthok Jamgal Loinana Nauroibam Phillips Thayong Village Imphal East Thawal Police Commando amadi Taramanga Subasam Rifles ke pun bakangbu amana tangjeng letan pokpi area da thi bahumagi thabak chathabada KYKL gi mioi ama phare hari pharba mioi adudi Muhammad Nasir Khan alias Nasir Hussain sai kontra mojing wang matabadini mangodagi .32 gi pistol amaga loinana maru ani amadi Chinese hand grenade ama phangle haina Thawal gi SP gi cherol amada khangalani Mangarak Suba World Bamboo Day Thorongasi Sangai Parauda Pangthokre Giving Tree Sindura Pangthok Pathoromada Deba Bamboo and the Allied Industry Deba Barta Kumantem Oriental College ge Senior Lecturer Brojendro Susaruyaki Giving Tree na Puthokpa Wagi Pothok Sing Miam Dotki Thorongam Mari Lenina Rhythms of Manipurna Nauna composed over bamboo melodies Miam the Kudul Tamki Brojendro na Pongdo Kibada Maliam the Saba Hingalakpa ing mengalakpa amadi matam sadana nong chuba kaya tholiba si mauksa ge khal karak padagini subgas okiba eco park ke incharge amushana wagi kanaba sing miyam na khangjing gadabani giving trina wa kadi kadi saba yabage habigi matang da miyam da khangan ba se phaba khongthang amani ariam bada wa manghaloi si haina apil tawki wana apagi aeroplane sar matam sida koina somda awareness ki sidlang go ho mudan ai misigita matanga 6 Soba World Bamboo Days the day. I could create a song, Tonganaba, Pumi Sansi, as I had. Selkram Sizanagani Amadi Soktok Hangati having Matang that no Yoiba financial literacy awareness program, Karam Awang Lekai, Bamon Mandop the Pangtokre, Sanura Microfin, Manipur Sindra Pangtok Patromada, Manipur University, Commerce Department Assistant Professor, Erasmani, Sanura Microfin, Sub-Executive Officer, PK Kuman, ICI Gi Prudential Life Insurance Ki Rural Relationship Manager Santi Kumana Thorma Pusing Oki PK Kumana Yung Puri Manupisina Sel Tum Karam Songton Gadagi and Medicine Nagadagi Havigi Matang da Kanganaba Asuma Thorma Sipang Tokani Haki. Aquina Karamaina Quigi Tanjareva Quigi Nomagi Kusuman Haigadran Natraga Aquina Apico Aquigi income Sinse Karamina Satuk Nabalambi Semgadage Aduga Aquay Masigi Haiba Aquigi Tungi Asase Karamina my Pangadage Habasigi Masigi Pandamda Aquina Financial Literacy Samatratri Suba Hizam Irabot Kimapo Kumon Thorom Moregi Trade Center the Pangtokre Irabot Celebration Committee Manipur Amadi More Local Council CPI Anina Punasinduna Thoromada ICC Manipur Secretary El Sotin Kumar AISF ki President Sanahal Vice President Deepak Yauna CPI ki Luchingba Comrade Lala Comrade Jainta Comrade Singhazit Amadi Comrade RK Amusanan Luchingba Musing Khanopok Apunba Nupi Loop More Nupi Kunai Chokat Loop Muslim Loop Minority Women Society Amadi Akadum Ekodom gi Luchingba kaya susar uyaki wangang ki basingna lamyan ba irabot ningsing palon asi September thama chupna Manipur kansi haiba pandam da pangthok pasina lamyan bana pamjaram ba mana ba kunai khang bakan ba puksel seng ba gun kaya asi hena chachil halai hana phongdonaki Manipur da lalu khudingna irabot ki wakalon amadi Luchingba asibu pam ba hengalagli Manipur gi MP ahumak parlamenta Manipur gi su amata gi matang wangang mangamde Congress party gi MLA minister na Congress high command gi yathang yaudana praja gi thabak to ngamde high command na border fencing yengsin ba sat kanu harak padagi sat khidre habo wafam sing phongdok naki El Sotin Kumana Manipur gi sakamda singnaba singa khut mana taba rajniti wala kaya yauriba si praja singna thinggadabani bahut kanana bahona bada tawidaba thabak kaya tawba hogulagi bana harul kaya da aran balambida chakhinaba tawidabani irabona kathokiba amadi thengnakiba kaya ngasigi minister MLA amadi Congress party na Manipur gi damakta kari tawbangam khrabagi haki black dollar lupa crore tanbagum achobu contractor thikadar mana lupa crore paisa tanbagum achobu businessman amana lupa kaya sen tanbagum rajniti wala gi mathok se masi khaidagi sen tanbada numaina crorepati oirana lakpati oirana madugi wakhalomda sangsalakpana maram oirana nasi leiba asigi namak suriba nomiba adu miyami punsida akan kayagi pamom do adhikar pura singasi miyam ta pamomdre Laning thau pisatau kurai bagi thauni thom pangthok ki basingda Southeast Asia Cultural Organization na thadro pacherol amana thagapa phongdorli Kurai Popular High School Lampakta Consumers Affairs Food and Public
FS distribution ngasi mi amomda cheng kilogram lupa tara da cheng kg manga phangan khre mafam madu da khura kendra gi MLA laktuna yengsin bagal lona sakana pakele thabak se thagro pongdoki bazar sing apa ba yeng biduna makhata na kana ba phangan biu haiki ore mundawan baba wat ligei mokoi pini haidina kobiri bani masigi damata honorable minister concerned Sri Kendra Singh Wangkai Kendra gi telepati dasu cenggen bagi thabak chathaki mafam da MLA irabot masala tuna yengsin bagal lona bazar singi kana gadaba yeng laga department na makhata na thabak pakhat haningi haiki Kita tu kaya loh, honestly, kita kena aku mungkin na, kena kutong sa balo, kena kongre, bhor di dalam tu kan, tu ayi, really, ayi concern se cuma, ayi foto kerja number foto, jadi soalnya ayi, TV program tu kerja coverage tu jadi mesti काम tu pun, sen hari tu, aduh, si madu pun am tu lete, aduh masih tahu tu ada orang tahu tu ki matu ni representation ini mesti tu, assist orang mana pun ni. Amadagi Marpudragani Pan Suba Awareness Program SDZM Higher Secondary School the Pangtokre. Tomoda Amadagi Marubimu Singh Yauki, resource person Oina, S. Dilip, Dr. S. Angomcha, RK Bungosana, KSS Memchobi Amadi, PS Pony Maitena Awareness Program Gamari Lenina, Maya Kabanisha, Timbaki Matang, the Wanganki. Thailand ki Bangkok ta thasi ki tarah humdu degi tarah taruk phaw pang thoki ba kulak suba Thailand Open Fencing Championship ta medal laba Manipur ki Sanaru Singh yase airport miyam okre championship aduda India ki miyoi kunthana sabat team aduda Manipur degi official amati fencer taraga mangana saru yaki championship aduda India na bronze medal ahum lobangam ki bronze medal ahumak Manipur masana lawraki medal phalak laba fencer sing adudi ipida Samasaki foilda emusarani amati ipigi team event ta Linthoi Lakshmi Shamasaki amadi W Joseph Figi team asina bronze medal lobangam laki championship aduda official oina saru yaruba Manipur Fencing Association secretary Ranjit na handake championship aduda Indiana medal yamna lobangam kitab adu atopa state ke sanaru singa state asigi sanaru singa team combination sana tabadagi medal yamna lobangam tabagi chobo maram oiki han phongdoki moi koi Maharashtra ki Punjab ki lapa kai ji shon chonba aduna koi combination ji chan chana daba aduna koi su wakhan ngai to sin yawi koi gi masi koi gi Manipur na selection to busena la tamina koi federation na fencing association India na to burina masi da koi combination kitang wat pa Hojik maroi ba pau amukan episode Indo-Myanmar border fencing warush leitrangida Manipur gi lamda Myanmar gi official kayana una sambal khajalak lai ISTV gi pau mi eng tabiri basing amukan khurundoi